ngara nungdai phongkiba kangla paudagi maroiba pau khara khangatseraga miyamda khudo tamjige CM gi jiribam khongsa marang khangna tokre security kangboy jiribam dagi Imphal da harakre jiribam district ke manung chana jiribam district headquarter dagi kilometer kuntharom chatlaga leiba Borabektra police station ke manung chana leiba lamtai khonau amade atai mitai khundabal khulsing da kuki singala darak tuna khulsing aduda leiba maitai singi yum mai thadokhiba amadi mafam dudagi Lanjenarak tuna hauji jiribam district headquarter ki tonga mafam tareta hangnaba relief camp sing da changnafam lawduna leire jiribam ki oirakliba phibam ningchinaba chief minister M Biren jiribam da chakkane haina CM ki security convoy fawa hana jiribam da thungduna laiklaba chief minister ki jiribam khongchat maram khangdana tokre jiribam da hana lairakhiba security convoy ngasi Imphal gi dama jiribam thadokre haire pawasina makha taribade Chief Minister jiribam da haujik maki oina di laklaroi tabada lanjena du lairiba miyoisingna masa masagi mayumda changba phanglaroi drug khaina mipaiba pongnare Borabektra de thokliba irang asi laksinaba jiribam da chopper sijinaduna khudaki oina thajingkhiba Manipur Police DCO Singh ngasi fawa Borabektra yoksimba ngamdana jiribam district headquarter de lairi haire thasi gi tarukta thokiba maitai singi yumai thaba amade maitai ama kuki singna hatkiba asigi matung jiribam district ka thokdok macha natana atai pamdaba ka hena irang thokpagi paudi leitre lanjenariba Borabektra dagi housing relief camp singna changjafam lawduna lariba singnade laingang security matik chana piduna masa gi hanagi yumda hanjin hanbiyu haide amoromda pojai thana yawba gari chatuklomda hanmakai jiribam da paduna larakhiba adunga si gari samaga yankhai rom security ga akamangak sengaloidana Imphal gi damak jiribam thadokre lehauriba gari chamri yankhai rom asisu athubada security matik chana nga laga Imphal yawhanbina ba driver singna mari leina singi puning singsilakte amaromda Manipur da hauji thokleba irang asi bulaksinabagi pandamda security personnel singna bara level oiba chung amasu tampaki district singda thiba amasung area domination tawbagi thabak leptana chachare police dagi phangwa paw amana khongthang asigi saru ama oina security forces jiribam district ki Borabektra police station akoba Jakura Door Part 2 da laiba yumsingda changnuna thiba hombugi operation chathakre operation aduda charakna yumni purom da changnuna thiba hombugi thabak chathake maduda mifami puna traga khusu khulai phangkhibadi leite hainasu pawachina makhatari Zomi Council na Ccpur da tokhaiba custom division hangnaba hotnari Zomi Council Steering Committee Ccpur gi General Secretary Namu Ansang Lentil kauba asina haukiba jahi asigi January 10 da India lenga ke Ministry of Finance ke Revenue Department ke Revenue Secretary ja thakiba jura amagi matung ina Ccpur lamka da anawa custom division ama hangdoknaba amade CGST division hangdoknaba wafamgi makha chatharapge 5 process da custom policy wing ke OST customary de Guwahati de laiba Chief Commissioner of Custom amade Central Tax da Zomi Council Steering Committee ke waro aduge bakhum chaliba sahi asigi mas taru fawada bakhum pinaba matam thaki wafam adusu nauna lakle thaki bachero asida haribade Zomi Council Steering Committee na India lenga ke Department of Revenue Secretary ta thaba chero aduna maru oina paliba wafam de Manipur da kalu ki irang na maram oina CGST ke tax Imphal da lairiba office da travel sing maru oina Ccpur da laiba lenga ki official amani lainai mioi ke ada tax tibada awaba oire district asida custom division hangnaba wafam lakliba asida Manipur asi Myanmar ga tainaba maramna trade center ama bihangda sanaba pipeline da leire haiba wafam da yumpham oiraga custom division ama separate ohenbiu haire Guwahati da leiba Chief Commissioner Custom amani Central Tax Revenue Department na hiramasi ki matangda kari kamen pikre natraga pidri haibagi samamnaba leire AR gi achar mirai naiba thawna center ki lengakta thajaba walakpagi maram ama oire tombi lamdama chugi miyam amadi lantungang senaba leiriba Assam Rifles na satharakliba achar mirai naibagi thawng asina miyam center lengakta thajaba walakpagi achabu maram ama oire haina Siva Sena Manipur State Unit ki President Moyangthem Tombi na nungdang mapongdorakre Mapupurada leiba party asigi office na pangthokiba pawgi mifam amada wafam asi phongdol aduna mahakna makhata na hai Kuki khulai paiba singna mamang sei ki be ahumdagi yelobi maitai singda chatharakliba crime kaya amadi maduna mateng pangsiliba Assam Rifles ki thawng kaya yawba memorandum ama Siva Sena Manipur na Prime Minister na fishing kre lamdama chigi miyam amadi lanthungang senaba leiriba
Assam Riflesna lal asida neutral aina leibagi mahuta lanai khudongzaba kharagidama kukisingna tongsili. Assam Rifles kumna taba mafam kayada kuki khulai fabasingna tongning maning tongduna leibada Assam Riflesna action amata lokhatana kumai amagum yengyo leithokpadagi ngasidi lamdam asi miyamna Assam Riflesna thajaba mache ama phawba leitre kuki khulai fabasingna chatharariba crime sing asigi mayokta action ama phawba lokhatana leiba asina miyamda hena chingnabagi maram ama oiraknei suda leiriba kuki khulai fibers asi athubada India government review tawduna terrorist ne haina laktokpiyo haina phongdokhi SD gi kanglupta leiriba singna chakhorpa kanglup singa lengmanaba ngamnaba hotnaba matam oirei awangbaw schedule traffic kanglupta leiriba tribe singna constituency na pireba khodongchaba sing adu khangduna leba asiki chakhorpa kanglup singa lambana duna lengmanaba ngamnaba hotnaba matam oire haina Water Resources Minister Awangbo Numaina Phongdokre Nofama Singachi Hotel Classic Granted Pangthokpa Manipur State Commission for Scheduled Tribe MSCST gi ahaba mapokomo thoramda mahakna phongdokkibani Safeguarding and Promoting the Welfare of the Scheduled Tribe haba timda pangthokpa commission asigi ahaba mapokomo thoram aduga mai lenana minister na makhatan hai India gi constituency ne leba asigi sotharaba sengaktuna thawangna thamnaba special provision kya piri Aduba ayabana India constituency na piriba special provision asi kangnade aduba India da lariba scheduled caste amaji scheduled tribe asi chakhapa phurup singa yengnabada yamna sothana leiri sothana leiriba singa sigi phibam phagadaba scheduled tribe amade scheduled caste ki dama national commission semdana thamle India ki constituency na piriba provision asi matik saba kanglup singda phanglibra natraga matam gi lengana implement tawribra haibadu yengsinaba state ke thakta su State Commission Assembly hada mahakna makhata ki Ising isangna soalaba street vendor singisu mateng pangbiu aitu Manipur da hadak cyclone mana maram oidina ising isangna yung kaya mangta aduna soan khiba imung singi damak lengang lupa lising tara pigani hana lawthokibado afaba khongthangni isangna maram oiraga pochai kaya amasu mangta angrei asiguma mahausangi oiba khudongthiba thawdo asina maram oiraga khwaidagi pikna nomagi oina fanglapa senfamna Imung pujariba street vendor singna su sathina so alei hauju phawba pofam phamba yaungtaba mafang kya leiri isau aduna street vendor singna thamjaba potlam kya mangta ankrei madugi mathakta street vendor gi pofam kya amasu senthabikhrei kaya amana sathina amang ata tho ankrei asiguma khodongcha daba awaba kya asi state lengana mafang khangdokpiduna awaba taraba street vendor singedaba lengana mateng pangbiyo haina All India Trade Union Congress Aituk Manipur General Secretary El Soting Komana lengang hipuning singsilakti. Marksip yahola kadabani, Academic Session Lising Anigi Sumna Kunguhumdo Kungamarigi Oina, Board na Lauduna Pangtokiva, ISSLC exam da Sada Marpuga Manga Fangba, Maya Ifal Kendra Amadi Maibang Konjigi Manunga Laiba Mahiroi Sing Amadi, Kendra Asigi Manunga Leirik Tamduna exam Thaba Mahiroi Singna, and what Launabigi Dama Board of Secondary Education Manipurna, Issue Tauraba original marksip ki Xerox copy ga lojuna photo passport Aadhaar card amadi contact number na singbasing academic and chief award committee mayang Ifal gi president Chongtham Ashok Kumar amadi secretary Chongtham Shamchandra gi khutangda lakliba June 16 fawbada paw phobiraknaba committee asigi secretary Chongtham Shamchandra gi choro amana hairi